Corruption Muthatke Hairagadi, Thabak Piba Ngamba Meeoi Masingna, Henba Mathou tai, Arunkumar. Aikhoina tungi damak ni haina khallaga laingak na piriba apikpa masinggi thabak asi aikhoi masel munarabade corruption hengalak paibase soidrabane maramasina corruption Muthatke hairagadi isana isabu thabak pijabata natana thabak thiriba Meeoi gi masingdagi thabak piba ngamba Meeoi gi masingna henba mathou tai haina wangkhai kendra gi MLA thangjam Arunkumar na ngarang chingmairong maning lekai da pangthokpa certificate yanthokpagi thorom amada phongdokhrei While Forest Institute of Skill Development ge midyang makada pangthokiba tongan ba program sing da saruk yakiba training sing ge certificate yanthokpagi thorom asida mahakna makata na haikibada state asida tongan ba issue kaya ama leire masigi manungda thabak phangdabage issue asisu khwaidagi chawba issue ama ne lamdam masigi mahai masing mapung phana hairaba naha kaya na ngasisu thabak phangdana kangauna duna leire Sarkar na piba masing yamdaba thabak kharagi posta aikhoi masel munnabagi hainabi leiriba sina corruption asi hangalakliwane maramasina lamdam asigi nahasing da sarkar gi thabak khakta ngahenbagi mahutta skill development gi oiba training kaya piraga masana masagi thabak pijahan lamdam asigi nahasing gi skill amade talent dagi atopa lamdam gi nahasing gi talent na karisu heloi loina na mikhal mamangda lamdam asida leiriba thabak phangdaba nahasing gi damak akhanaba midyang changani haina Mahakna mikhal mamangda haikiba adu ngasisu ahongba amata leite mahakna haikiba sing thabak oina pangthoknaba sem sari haiki thauram asigi thobu oideba Wild Forest Institute of Skill Development ge proprietor Asnikanta karamna haikibada lamdam asida leiriba thabak phangdaba nahasingi problem ase solve tongnabagi damak lamdam asigi marketa chanaba skill thiduna makoida skill adugi matangda training piraba matungda masagi senthok lambi ama leijanaba pangthokiba training program aduda saruk yakiba trainee chamaga kunda certificate pibagi thoramasi pangthokpane aikhoina thabak ama hauge hairagadi yamba yamdaba capital kharadi change adubu senpham sing asi leitaba lamdam asigi naha singnade entrepreneur natraga government ki thabak ta khong thangjinba ngamdana leire bank tagi loan loge hairabasu laina phangde adumoina mak naha singna ninghanaba tawdana grouping semlaga office sing natraga local MLA singda chatlaga makoi gi darkar leiriba adu tathok tasin tawba tai Kanagumba individual amana maranai puthokpa ngamdaba senpham adu group oina punna share tawminaragade pumna maki chakhotpa haibadu oigani haikhe thabak sukibage bill pide haiduna Karnataka minister gi mathakta allegation tawruba contractor ama sina phanglei Karnataka gi BJP government ke rural development minister KS Iswarappa na bill pithoknaba commission piu haire haina phongdoklubagi tamthina ot nei re haina phongdokluba government ki project singda Thabak suba contractor ama sina phanglei senior police official ama na phongdokibada sina phanglaba contractor adugi maming na Santosh Patil kauwe ngarang leibak pokpa numit ki ayukta Udupi gi Santavi hotel da sina phangkhibane thokdok adu mahak suicide oiramgani haibagi thajaba leire Patil da numit kharani gi mamang da phongdoklamkhibada haukiba chahi kaya government ki project ayamba mahakna thabak suduna lakhibane adubu mahaki pithoktana leiriba bill sing adu pithoknaba commission piu haire haina phongdoklubage rural development minister KS Iswarappa na tamthina ot naire haina phongdoklamkhiba lei amaromda ngarang ayu Karnataka gi chief minister Vasavaras Bomaina contractor ase numit kharni gi mamangdagi thiba khangdana leire haina Mangaluru da phongdokhe contractor ase gi matangda mahak karimata khangde haire Patil masamak hinglingai matamda Hindu Bahini right wing group ke national Secretary ni haina phongdok sai mahakna government ki project sing sukibagi matam sangna bill phangdana leirakhibagi matangda handakta Prime Minister Narendra Modi amasung Union Minister for Rural Development Giri Rashtra Sithi iduna mahaki bill sing adu pithoknaba commission piu haire haina phongdoklubage Karnataka ge Rural Development Minister Iswarappa amasung mahaki loinabi singna tamthina ot naire haina khangalamkhe adubu minister Iswarappa nadi Patil hariba Meeoi ase masak khangde haire Patil na central government ta ikiba sithi aduda mahak amasung atopa contractor taruka loinana ing 2021 gi May thada Belagavi district ke Hindala gram panchayat ta road ki thabak project sukhe adubu hojik phawba madugi senfam amata pithoktre maduna maram oiraga mahak khamthengna awaba mayokna rei mahaki apunba bill sing adu pithokna bagi damak government official singna bill gi apunba senfam chada nifu commission oina piu haire
Bill asi pithoktabana mahak yamna ware project adugidamak thadagiba senfamsing adu mingondagi puruba kayasu yaure senfam adu interest haplaga piyu haina pressure tawre bill gi payment sing adu pithoktaba tarabadi mahaki option amata leite haina March 13 da union minister da sithi tharamba lei adubu state aduge rural development minister na thabak sukibage knowledge leite haina phongdokpaga loinana mahakpu commission pidrabade bill iroi haire haina phongdok lamba matung ikan kanadana singnaningai oiba mawong da sina phangkibani haire aroi bada tabiri bapum namakpu thagat jare